Ngasi phongkiba tongan-tonganba pauchesingdagi lokhatjaba maruoiba pau khara sandokna pijari lamgi wahauda yum dukan amadi pillar thugairubadagi irang thokre Thawal district ki Khangabok assembly constituency ki manung channa leiba arong thong makhongda lamgi wahauda yum dukan amadi nauna saba haurakpa yumgi pillar sing miyam horaktuna thugairakpadagi irang thokre pulisna irang adubu laksinnaba honabada tear gas kapkhre ngarang ayu anganba haurakkiba irang aduda miyam horaktuna waikhom Chomen Elias Tayai Chahi Yankai Humdoi Rom Suraba Miyoi Amagi Yum Dukan Amadi Nongna Saba Haurakpa Yumgi Pillar Sing Miyamna Thugai Kibani Hariba Irang Adu Control Tongnaba Honabada Police Tear Gas Cell Sing Kaptuna Irang Adu Laksin Kre Thawdok Thokpamda DIG Range 2 Yogesh Chandra Haubijam IPS Amadi SP Thawal Sivanan Survesu Laktuna Yengsinki DC Thawalgi Office ta Maikei Anigi Marakta Wari Chananaba Honari Hari Makha tarakpa pauda chingnaningai oina nupi ama thauri yalamle mapuroiba lotkre ngarang ayuk pung 12 rom tabada Sagolban Bijoy Govinda manakta leibi nupi ama chingnaningai oina thauri yanduna sikre mahakki mapuroiba lotkre hairi laikidraba nupi adugi maming Nongthombam Ningol Ningthemcha Ongbi Lakshmi Bai Kawi Sahi Yankai Mathoi Rom Sukre Mapuroibagi Mamingna RK Chawba Kawi Thawdok Thokpamdagi Phangba Paugi Matung Inna Ngarang Ayuk Pung Nipal Rom Tabada Matei Manau Anigi Marakta Khatnabagi Makhol Taki Makhatana Pung 12 Rom Tabada Makhoigi Sahi 12 Rom Suraba Machanupana Laurakpadagi Makhol Tabadagi Yumthangnaba Singna Changsinduna Yenglubada Lakshmi Bai Yumgi Phairelda Thauri Yanduna Lairamba Thengnaki Mahak Thauri Yanduna Sire Haiba Lekai Miyam Khangnadringai Mamangda Chawbana Sihourabani Aishu Siba Chatle Haina Lau Lauduna Chatkiba Lekai Miyamna Thengna Hokki Hairi Lakshmi Bai Thauri Yanduna Sire Haibagi Pau Phangbaga Mahaki Mapam Lamdam Lamlong Kaithelgi Miyamnasu Laki Loinana Misi Asigi Achumba Langla Langjin Puthokpinaba Mari Leinaba Singda Puning Singsilagli Laikidrabi Lakshmi Bai Bijoy Govinda Thangapat Mapalda Keli Chana Yonduna Imung Manung Puribani Mahaki Mapuroiba Chawba Numit Chupa Yu Ngauduna Leibadagi Matei Manaugi Marakta Toina Khatna Chainaba Thoki Hairi Thawdok Thokpamda Forensic Science ki team ama laktuna misi adugi matangda kupna thijilaba matung postmortem gi damak Imphal Police Station gi kangmuna hakchang lokhatlaga rims ki miral sangda thamkre Lakshmi Bai gi mapuroiba RK Chawba mayum thadoktuna chen khibadagi hauji phawba thiba khangdana lairi Makha tarakpada IDP singna thengnariba kudongcha daba henmanbana suicide tawninglakpagi chang hengalakle haina phongdokre Sahi Anirom Relief Camp da Lairaklaba Phibam Masida IDP Sing Suicide Tawninglakpagi Chang Hengalakle Haina Churachandpur Maitai United Committee CMUC gi convener Ningthaujam Nabana Phongdokre Wafam Masi Ngarang Maitai Society Churachandpur Youth Organization Churachandpur Maitai Youth Organization Churachandpur Maitai Ethnic Class Victim Community Imalai Maren and Nupi Samaj Hariba Lupsing Asigi Apunba Committee Ama Oriba Churachandpur Maitai United Committee CMUC na Livelihood Support Through Employment Amadi Temporary Shelter Agreement for Churachandpur Maitai IDPS Haina Point Ani Yauba Memorandum Ama Manipur gi Governor Yauna Kumbi Assembly Constituency ki MLA Amadi Chief Secretary Government Amadi Deputy Commissioner Bisnupur District ta Pisin bagi saruk ama oina Chief Secretary da Pisiluba madung Pawmi singa unabada phongdokibani mahana makatana hai piklaba tampaki tongan mafam kayada hangliba relief camp nifu humdoi da leiriba Churachandpur IDP singna relief camp singna chahi anirom asi kudongcha daba kaya mayok naduna lakli Masi khakten natana lairiba mafam sing asida ka hena chinbagi mathakta washroom matik chan leitaba amadi lengaki maikeidigi ana layengi lamda CMHT card amadi PMGAY card sing sijinaba yarabasu atei medical provision ningthina leitaba maramna doctor singna yengba laklabasu hidak langthak masana leijabagi phibam lakpana amadi atei pressure mayam asina IDP singda suicide tawninglakpagi chang asum hewangkhatlakle haiki Makha tarakpa pauda miyamgi oiba apunba phirep ama punna longminaba ngamdabana irang asi loisinba ngamdabani haina Mahesorna phongdokre
political party CSO natraga miyamgi oiba apunba phirep ama punna lominaba ngamdaba political party CSO amadi miyamgi masa masagi mat amamam leibana irang asigi waroisin purakpa matam thinthabani haina RPI Athwale National Secretary su oiriba Manipur State Unit ki President Maheswar Thonawjam na phondokre Moirang Kampu Social Economy na silaga Moirang Kampu da leiba Puriba Puraba Laibung Community Hall da pangthokiba miyam tinba mifam amada chief guest oina saruk yaduna wafam asi mahakna phondokibani mifam aduda Maheswar Thonawjam na makhatana hai Manipur da hojik thokliba irang asi chahi ani phajalakadaba numit kharani khaktamak kaisilagle asuk kuiraba sarak sida irang asibu Manipur miyamgi oina amato oiba phirep ama loba ngamdaba asina irang asi thindahanaba masak amasu oidaba nate irang asigi hawrapam kanana tholi amadi karamna loigani haiba wafam Manipur da leiriba miyam CSO amadi political party singi masa masagi oiba mat amamam leijai masi pumnama asi nakal da thamlaga Manipur da apunbagi oina yengba amadi irang asigi waroisin puraksi hairagadi masa masagi oiba wakhalon tongan na thamlaga apunbagi phirep ama lawraba matung irang asi hanna loiramba yaraba irang ne adubu masi ngamdabadagi center na su miyam asi mat manade khangbadagi khudongchaba lawraga irang asi ngasi phawba losindana thambani haiki mana makata na phondokibada hawjikti irang asi maitai singi luraba Laifam sing oiriba thangjing kobruna singba sing kabada kuki singna yaroi haina thinglakliba asi isagi iyumda ai isa changba yaroi haina thinglakpaga chap manai masida kuki singna nonjaraga aikoi changba yahanbiyu haiba political party su laitabadi natte Manipur da lairiba political party gi asoiba asi magi party gi vote bank natraga candidate thokpiroi khanbadagi achumba wa phawba ngangba ngamdaba amadi nakal animak yanaba chatnaba honabadagi ngasigi irang asi sangthabani haibada haimamba thokloi nakal amarom India ge constitution na piba fundamental right kaya khonggoina duna thamlaga hojikti kuki maitai wari sano haibasi achumba khongthang nate kuki gi leiriba terrorist sing makhoi gi leiba CSO amadi lupsinga punna chatminai haibasi miyamna loina manaraba khangnaraba wafamni masida Manipur gi irang asi loisinaba kuki terrorist singa phaminaraga wari nabagi wahanthok laite masigi mahuta India gi mayokta leiba misam hatpa terrorist sing asigi mathakta military crackdown chathaduna terrorist sing asi takhaigadabani haiba wafam su thamki makha tarakpa maruiba paw amada miyamna penadraba khurai asigi MLA inthuba haibagi phirep hongba leite haina Jayananna phondokre Manipur asi matau karamna kansige haiba wafam khaktamakta mai onsinbagi matamni mikhalgi matamda mikhalgi khanasi miyamna penadraba khurai asigi MLA inthuba haibagi phirepti hongba leite haina NPP gi ITN Frontier Organization ki General Secretary Loitongbam Jayananna phondokre wafam asi ngarang Khomidok Youth Development Committee na sinduna pangthokpa ahanba KMLY Trophy 5A side men Open Football Tournament One Day Knockout Match Haldokpagi thoramda wafam asi Jayananna phondokibani Khomidok Arabti local da pangthokiba football tournament haldokpagi thoram aduda thoburel oina saruk yakiba Laitonjam Jayananna makataraduna haikibada Manipur gi apunbagi saktam ngakadaba miyamgi punsi tangdu leitana lehengadaba miyamgi mihusing asi lebak ngakpa ngamdabana suspended animation da leiribani asiwa phibam da leigadaba oirabadi mihut oiribagi kanaba leite maram aduna hawjik oiriba phibam asida mikhalgi wakhal thadaba matam nate Manipur kannanaba hena maru oina khangadabani haina phondoki thoram aduda athoiba mitunglen oina saruk yakiba Khatrigau ACG Seknurul Hasan na hai handak pangthokiba 39 suba National Games da overall team medal standing da Taramatoi super rank da hantarakiba asi lamdam asida thokiba tangdu leitadaba thodok aduna maram asina oibani lamdam asida mahoksagi ingchikpa punsirol da hanjilaknaba kanglup phurup ki khenaba thamdana singchep naidaba lengaklon ama semba ngamlaba matam khaktada chakpatpa apunba Manipur gi manglan mangphaunaba ngamgani haina phongdoki nupi yauna miyoi mari police na rescue tawgre Armor of Manipur ame kauba loop amagi member singna selgi demand ga mari leinana logi wangmada phajinduna thamlamba nupi ama yauna miyoi mari police na rescue tawkre jenaba ahum police na phagat panghamkre police tagi phangba pawna hai pharo miyoi ahum adudi thangjau mayai lekai dagi thangjam basanti leima chahi yankhai changangai dagi waikom gita chahi 63 amadi changangai uchekon dagi kangbam chundari chahi yankhai tere ni
Thangjam Basanti Leimana Lusingba Team Aduna Mioi Mari Adu Langol Lai Manaida Leiba Yum Amada Phajinduna Thamlaga Nupi Sienbagi Case Amaga Mari Leinana Lupa Lak Mangagi Demand Taurambani Hainasu Police Ki Pau Asina Makatari Mioi Karana JCB Sizinaduna Karungpat Punjinduna Lam Khopchin Nabagi Tapak Paikalakpada Lengakna Kumai Yengbagumna Yengduna Leitok Le Haina Phongdok Naragli Manipur Ki Tongan Tongan Mafam Singda Leiramba Pat Kaya Punjinduna Yum Kai Sajinba Amadi Inkhol Oibagi Tabak Jatarakpada Pat Kaya Mangsilakpa Haibadu Oide Hauzik Sahi Kharagi Mamangdagi Hauna Kaksing District Ki Manung Chana Leiriba Karung Pat Ki Sarukta Leiba Lanai Mioi Karana JCB Sizinaduna Pat Ki Saruk Punjinduna Tabak Jatarakpa Asi Lengaki Maikeidagi Mari Leinaba Authority na Kanglabasu Kumai Yengduna Yengbagum Leitokle Maduna Karung Pat Asi Mangkiba Yabagi Pibamda Hauzik Leire Haidi Pausi Asina Phongba Paugi Matungina Hauzik Ikang Tha Oiringai Matam Asida Karung Pat Ki Ayamba Saruk Sing Kangsilakle ba Pat Ki Saruk Sing Asi Lanai Mioi Kayana JCB na Jingwa Sizinaduna Pat Phumjinnabagi Thabak Chathare Hariba Niyam Kaiba Thabak Asi Ipong Phongna Chatharakpa Asida Lengaki Mari Leinaba Department na Lokhapam Thokpa Thabak Lokhatuna Karung Pat Kannabagi Tabak Chathadana Leptuna Leiri Chaliba Sahi Asigi January Kunmari that Land Resource Department Ki Maikaidigi Joint Secretary Land Resource Ki Thaupuriba Chandam Bobo Hariba Mioi Asina Kuyek Piduna Kaksing DC da Aiba Chirol Piduna Karung Pat Ki Saruk Phumjinnabagi Tabak Chathariba Achi Miyeng Changbinaba Khanghanki Adubu Lokhatpam Thokpa Tabak Adu Hauzik Phawba Lokhatana Leiri Hari Manipur Lengaki Maikaidagi Su Sathok Puthokliba Labuk Sing Amadi Wetland Sing Mapung Phana Kannabagi The Conservation of Paddy Land and Wetland Act Lisingani Taramari Asi Chanaba Hograbane Adubu Act Asigi Mayokta Fongna Singnaduna Lamdam Asigi Maru Oiba Wetland Ama Oiriba Karung Pat Phumjinbagi Thabak Chatharakliba Asi Taraina Loba Chumloi Mari Leinaba Department Singi Maikaidagi Lokhatpam Thokpa Thabak Lokhatuna Karung Pat Phumjinbagi Thabak Chatharakliba Mioi Sing Asigi Mathakda Aingi Oiba Thabak Chapchana Lokhatpam Thui Hari Amoromda 2A Karung Pat Village Ki Lam Ain Kaina Khopchiliba Mioi Taramapal na Thabak Sutharakliba Maduna Pat Asi Kannabagi Thabak Kudakta Lepiyu Haina Survey and Surveillance Officer da Lisingani Kulumdoi Me Taramapal da Assistant Survey and Settlement Officer na Aiba Cherol Piduna Khangan Krabasu Matam Chana Thabak Paikhatana Laiki Masina Maram Oiduna Karung Pat Ki Saruk Kayada JCB na Singwa Sizinaduna Pat Asi Phumjinnabagi Thabak Chatharakpari Masida Sunatana Assistant Survey and Settlement Officer Manipur Ki Maikaidagi Su Pat Asida Niyam Kaina Lam Khopchinba Singi Mathakta Thabak Chatharakliba Asi Thingnaba SP Kaksing SDO Kaksing Amadi OC Hyanglam na Singba Singda Haukiba Sahi Lisingani Kulumdoigi March Mapalda Aiba Cherol Piduna Khanghanki Maduda Sunatana Haukiba Sahi Lisingani Taranipal September Tarahumdoi Su Assistant Survey and Settlement Officer Karam Niranjan Singhaki Maikaidagi Su Aiba Cherol Piduna Aiba Cherol Adu SP da Pisinduna Kulai Paiba Nupi Police Yauna Phawba Atai Police Personnel Phawba Ngak Senbagi Thabak Chathaduna Karung Pata Niyam Lana Khopchinba Singi Thabak Chatharakliba Thingnaba Khanghankiba Laikre Hairi Asumna Mari Leinaba Authority Ki Maikaidagi Karung Pat Asi Kannabagi Thabak Paikhatpiyu Haina Khanghalagli Makha tarakpa pauda Yellowmi Yek Chalai Leiba Phuruk Kun Mangagi Ming Hakpa Indigenous Pillar Ngarang Sombong Kabui Khunjauda Khenkhre Aikhoigi Yellowmi Phurupu Kanjanaba Federation of Haumina Yellowmi Yek Chalai Leijaba Phuruk Kun Mangagi Ming Hakpa Indigenous Pillar Imphal East District Ki Sombong Kabui Khunjauda Yungduna Ngarang Maikhum Hangdokre Ngarang Ayu Pung 10 rom taba matamda Indigenous Pillar Asi Federation of Haumi Ki President Sapamcha Jadumanina Lusingduna Yellowmi Yek Chalai Leijaba Phurup Kun Mangagi Lusingba Sing Amadi Lamdam Asigi Tongan Tonganba CSO Singi Lusingba Sing Amadi MLA Kayana Saruk Yaduna Indigenous Pillar Asi Maikum Hangdoki Loinana Indigenous Pillar Asigi Akoiba Mafam Singda Lamdam Asigi Yelho U Chara Kayasu Thabagi Thorom Pangthoki Federation of Haumina Indigenous Pillar Yungbagi Thorom Asi Pangthokliba Asi Sahi Cha Kaya Iramdam Asigi Yek Chalai Leiba Phurup Singi Saktam Ama Ningthina Khinduna Thamlaga Tungi Mirol Singdasu Bayek Sengna Khangannaba Loinana Aikhoi Amatu Oibagi Apunma Saktam Adu Sagatnabani Haina Federation of Haumigi President Sapamcha Jadumanina Phongthoki Makha tarakpa aroiba pauda Naga Nala Matakta Plastic Khajillaga Niyam Kaina Potpham Phamjinbagi Thabak Chathare
ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯑꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯅꯥꯒꯥ ꯂꯥꯂꯥ ꯃꯊꯛꯇ ꯅꯤꯌꯝ ꯀꯥꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯖꯤꯟꯗꯨꯅ ꯄꯣꯠꯐꯝ ꯐꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯁꯍꯔ ꯑꯁꯤ ꯃꯁꯛ ꯊꯤꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯅꯥꯂꯥ ꯃꯊꯛꯇ ꯅꯤꯌꯝ ꯀꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯜꯂꯒ ꯄꯣꯠꯐꯝ ꯐꯝꯖꯤꯜꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯟꯗꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 40,000ꯗꯒꯤ 50,000 ꯐꯥꯎꯕ ꯂꯧꯔꯒ ꯐꯝꯖꯤꯟꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ